amani haina kokomina phongdokre ngarang July 13 leimakhong army camp mamangda cookie singna protest tawshin hanbagi mi khudong chaba lauraga lanjena duna leiriba IDP singi mi lainadaba yumsing mai thadokibagi thodok asi manipurgi Erang asi anauba masak ama mupinaba honabani masi English singaniga kunhumdogi me ahumdagi chatharakhiba India gi proxy war gi saruk amani haina kokomi gi cherol amana hairi kokomi gi cherol amana hairi bana media na report singi live Steam video sing amadi mafam aduda khundariba miya maru oina kanto saban gi khunja sing amadi mayum mai thadok pikraba IDP sing aduna pirakpa paugi matung ina cookie sing gi rally adu karigi damakta Central Force sing aduna maitei gi yum manak nangna changsin halakhibano maitei sing protest tawhanna ba honabada Central Force sing aduna cookie sing bu thadok tuna thamlaga maitei sing da onsinduna thingduna laikhiba karigino makhoi gi Mitmang maktada yummai thabagi maikhu karakpa urava faubada miyam aduna yummai thare haiduna Central Forcing aduda khudombi thinduna taklaba fauba tayarni haiduna laithoktuna laikhiba masagi mayum mai chakle haiduna yumbu amana changduna mai kannaba hotnage tawbadasu Central Forcing na changhandana thamkhibagi thawong asina takpadi makhoina atamnana cookie singbu maitai singda kaihau handuna amuk Erang asi Sagar hanabagi tanja ama thohan bani haina kokomina lawi Manipur da tharak liba Central Force ayamba maitei singda amadi naga singda onsinduna thambagi thodok leibak miyam humna khangna duna leirabani handak thokliba thodok asina su amukka hena mayek senghale ngarang thokhiba thodok aduga mari leinana police na fare haidiba chenaba miyoi sing adu tangai fadana akanba wahang pahong chathaduna makhoi ani adu mara leire haina cherak piba khaktana yaroi thodok asigi mari makhong chumna makhoi ani kanana insin bano kamdauna chathabano amasung Central Force sing maraktagi kamdauna lansillaga yummai tharamlibano haibasi mayek sengna miyang khangna puthokadabani state laingangna asigomba thodok asi tayang na lauduna laithokpagi mahutta chenaba miyoi khara fare hairaga Manipur gi chief minister na condemnation note khara thoklaga laithokliba asina Erang asi loishinna ba honabada thoina pukning changdaba amadi thokliba mahai langpok thodok sing asi matam gi adumak yanaba chatpagi fibamda laithokpagi mami yamna chawna tari haibasi miyamna adumak uba fangli hauji Paliba lengak asigi MLA amasung oiriba Sekmai Kendragi MLA Haikam Dingo na phongdokhibada thokliba thodok asi army na thausadabadagi maitegi yum taruk mai chakhibani haina phongdokliba wafum asi lengak na lumna lauduna yengsinba amasung mathau ningthina tawramdaba army personnel sing aduda responsibility fixed tawfam thoi leimakhong army camp asigi akoibada security arrangement adu fazana laina matau karamna cookie singda mob sagalakli bano amasung mob aduda kamdauna maitegi yum lansin handuna mai thahali bano mai chakhalakpa adu urava faubada Central Forcing aduna karisu nachumdana mai adu tumna chaktuna ngaiba lairi bano haibasi state laingangna mafam aduda duty tariba security in charge sing adugi mathakta athubada inquiry chathagadabani Central Forcing aduna masagi mayum mai chakpagi pendraba miyamduna pendaba phongdoktuna khongjang changsin badana ihing na hing taba makhai furaga mob sagatuna yum mai tharamba kangbuna hanna yenglamdana haibasi cookie terrorisim bu sagatpani amasung Central Force na achan miran nai haibasi hairoidabagi maram leibra asigumba fibam asida Manipur gi yelho miyamna kamdauna Indiana tharakpa Central Forcing da thazaba thamgani amasung makhoi leiraga hena khudongchadaba nangle haina khalloidabagi maram leite maram aduna Manipur government tangai fadana thokhiba thodok asi icham chamba pamdaba thodok amani haina laithokpa yaroi masi karamna oirakpano haibasi mapung fana thijinnabagi inquiry ama athubada tawhangadabani miyamna Central Force thazaba thamjiba asina makha asum chatharaklabadi Manipur da Central Forcing mirakta leiba amasung chathok chasin tawba ngamlaktabagi tanja ama lakpa yai
haibasisu leingakna khangminaba fai hauji naga amasung maitai singna amata oina punsinduna hingsa yatamba kuki singa mayokna na chatharakliba achumba wayen amasung leiba kannabagi thabaksing asigi safu indiana leingakta kanana pirakpa asina maram oiraga india gi proxy war gi master singna tongan ba lalong kya sizinaduna psychological warfare amakanna chathabagi mami tarakli ahanbada naga taruk hatuna thonglaga chakhibagi wathok aduda chenaba miyoi fabada police na maitai ani gi maming hana puthoksilakuna naga amasung miyamda chamamnaba thohannaba honaba maitai singbo aranba tahanaba honaba kuki singna maitai singi yum amuk mai thado handuna maitai kuki ge anoba lan masak ama amuk hanna thohanduna naga taru hatkibagi isu asi nathai hannabagi tanjar lawrakpa maitai singna nagada cooperation pi danaba fibam semba aduga nagadana maitai singbu lana uhannaba honabada haiba thawong sing asi mathanta oirakpa natte masi delhi dagi design torakpa thadorakhiba plot amani masima india gi proxy war gi masak amani manipur da tangdu laitaba hanjin hange hairabadi matam sangna irang thokludraba chingkhong gi mafam singda makhatana asigumba thodok thoktanaba akanba thorang laukhatwam thokpani Maduna tabida lengak asina irang asi paiduna sanabagi mawongda Central Forcing bu sizinaduna kuki singi kuthangda miyamda tangkak naina landa handuna thambagi thawong chathaduna proxy war gi saru ama oina tholakpa thodo haibasi lamdam asigi yelhau furup singi khangminasi ngarang thokhiba thodok aduda amang ata thokraba imung manungi miyoi sing aduna chief minister da thajaba piba amadi makhatana asigumba thodok sing asi amu hanna thoaloi haibagi thajaba ngamdaba leimakhong army camp area asida masak thokpa thabak paikhatnaba thorang tawgani haiba ngamdaba amadi indiana manipur da chatharakliba proxy war asi lephanaba honagani haibagi thajaba miyamda paliba lengak asina piba ngamdrabadi miyamna hanadagi adumak haiduna lakpa irang asi losinabagi wakhal lausing amasung thauna aikhoigi miyam asina khankiba lengak asida laite haibasi nongmagi mayek asum sengalakpani haina laugani manipur miyamna maru oina naga amasung atai khundaminariba furup singda kokomina apel tawjaningbadi haukiba chahi english sing aniga kunhumdoi dagi tholakhiba irang asi aikhoi cheksinna yengsinminasi delhi dagi design torakpa aduga aikhoigi miyamgi mihut leina karisu tawbangamdana sanglaba matam asida miyambu maithakta ngauduna thambaga pangkhak oiduna leiraklibasi thengnamina damak amata oiraba lambida aikhoi punsinminaduna thengnamina atopa lambi amata leite haibasi khangminasi asigumba tanja kaya ama tungda lakpa taragasu aikhoi punna pau faudok minaduna thengnamina amadi nagataru amasung micham kya hatkiba singi asigi achumba wayen fangjuba fauba aikhoi hanba leitana changsin minasi amadi proxy war asi apunbagi panganna maithiba piminasi haina appeal tauri